Sri Wai Kemsana, I know where I'm going to see what Hodok talk regarding. Hojik Nasamak in Hojik lay say. Naga Kuki Land Tori say Hojik Nagi Hakatigine, Tori say. Nagagi, Chileno Sin Nagagi, Power Pireva, Sati Lereva, Hoi Sarsing so. Hojik Power Sarkabo, Hojik Pobo, Kai Hypangam Nava. Manipur na lebi reba nipung khuding mapu amuka hanna ikok nuna khurum jari ngasi aina haidabo wafam ase hojik phawba akhoi naga gi mi taruk tamthiba mongda hattuna hojik mopta lei Masigi mi hat pa se hojik phau thidok pangam naba Manipur state government na hojik phau be action su lokhat pa laitri aduga hojik combing operation chathaduna lei aikhoi naga gi ichilenau sing ima ibel singna Nylon by Fagi, Chairman, Women Society, Aduga, Howzik Lairiba, Police, Kara Yawi Hainisu, Asengba, Proof Yauraga, Mediada, High Krabani, Ima Ibel Singisu, Wahang Pakum, Satak Krabani, saying na, Punna mi, Hakiba mi Tranipan. Duda pha kiba singdu do mi khara de thador ga mi taruk dem ho kiba singdu moi polop phai haiba sap chan lei the state government na hojik phawba khangna hojik phawba kari gino action lokhat pangam dreba konsa nylon by phai gi chairman sing women sing secretary sing hojik phaba ngam dreb kari gino nylon by phai da coming operation Chathabadi Ngamdana, a Hoigi Naga Gilam Singda coming operation Pera Commando Kangde, Sarafan Kangde, Zeklai Kangde Central Forcing Mayam Tajilaga, a Koi Nagana Tanabu Karambalam Dabu Lan Tau Kibal Lerge Howzik Poba. Akhoi naga ichil enau singna manung da changlaga natraga hauji achuk tamthiba mong side khoi naga singda halpi de leite dana akhoi kathen nambi da mi phai thadoi mi tramari phai thadoi thadok pangak tin khoi naga tawi se thadok pa aduga Central Forcing na atuk naga gilam na ngakta thajillaga je coming operation sathai se asi masi kari maram gino haibani da aina state government da aina hanging se state government Sri Wai Kemsan babung Kemsan hauji Manipur ki chief minister kuki gilam da di coming operation chathapangamde Akhoi naga ichilena ima ibel sina masina masibu pharagadi masibu tauragadi khanglani haiba masi nylon by faida coming operation chong haibu ngamde ba hojik phaba masi karamba secrecy karamba hidden agenda laibano haiba wafang ase hangningi akhoi naga gi lamdadi Gari chabun gari 60 40 50 changlaga coming operation chathari hojik jo chathari hojik pung ayuk pung ahum mari yoda sanglakani asida village singi natra ima ibel singa angang singi akhoi chingmi singhai singmi singdi ayuk nganta hawala sak thong leini lau nganta chapa leini hojik lau gi matam na ngantene hojik ki akhang na hojik pik thalle ba hojik che Mi hat piba, mi hingsa saba singbu, adu wadi phabang amdaba,
adugi khunnadi coming operation changma ngamdaba naga akhoinadi mi phai thadok pi ichilina oni haina hojik ngarang na han khaksu mi ohum ani thadok ton lei hojik masi gomba pukchal chawkhraba naga ichilina singdadi changlaga coming operation tawbani ona mi thejin bani ho karino haibda state government na tawriba myamse karino haibda state government tawriba asengba achumba thabak wayal tawbiyo natrabdi hauji election gi damakta sem sanari preparation kana tawri adubu public mayamna support leitragadi public mayamna yarak tragadi sagal liba manglan sagal liba asa kaya do yaroi kela kani dum operation changada mafamda sangdaba kari su leitaba mafamada changla kani challe ani report papi da pi leini central mayam se force dum kano tharakani ba naga gi chilnau si naga gi power pai reba sakti le reba akoi sar singsu hojik phaba sarkar bu hojik phaba kai haiba ngamdaba aikoi hojik naga chilnau sing mi taruk hojik jinim cha le reba sibu akoi tha kya chahi kya leidna aduda sangna leidaw ni ma be singla raga akhoina haiba naga ichilna akhoina haiba sidi phare ba mi singa do masine chap chaba pakhum biro haibani nailon be phare su sangma ngamde ba hojik phaba kuki gi ichilna singine kuki singine hojik nako terrorist sing yok leba MLA singine hojik tawri se minister singine terrorist sing moi achaw asang ni moi gi terrorist sing sibai loine leine moi di khangna tawba ngamde ba drugs karba tawri se moi ne hel ne bani copy thab se moi ne hen bani khangna tawde ba adu akhoi manipur gi CM why khemcha ju ma ju adu gi karaba da business dai partner oi khabo haiba wafam ase thamningi wahang ase ai hanginge ba bonjagi baite nahan akoi 2023 May that 3 digi however that 4 da akoi Jenimski Rimski lambi da ajiga mo matam da phuba chaiba tawdan hajik ana ai tawdana na sigraba ni Delhi da laying bo kai tawbana na sigrabani adu ngarang na han khata funeral service tawiba aduga sui wai khemsa na aina oiran ma sigumba thodok se thok rogaina hojik nang na samak ne hojik lei se naga to ki lan thori se hojik nagi hathak te gini ne tawri se mi kyam sikrage Sri wai khemsan mahakna chief minister hek lakpa gini hojik tawri se mi du matuk kaklaga akhoi naga ichilena singbu phar mi sumung du pichaba karamba dunia da lege asigamba lamchat sibo tasengna pende hojik phabo masini sini haibasu haiba ngamdaba achoma aran puthok ngamdaba nahak lairige achomba thabak sing tawriba asengba wa ngangba mi sibu NIA na phajinaba semran tawba police phang na FIR chanba masibo sarkar sibu karama sarkano kamana thabak tawni manipur se kamana development kamana mi gi lamga kamana lamba chanagani pendeba sigumba thongsi tasengna pendeba hairo haiba hainingna ba wahai judum hairakani pelak tabani no ai oiramne siguma thodok thok le kai tawnu siguma wahai sidi ngangna panu hai sini
asengba manipurgi asengba mapi mapa oina jat kia le jat ki mapi mapa oigi hairi achuma oin tawbiu michang ma khaina bi gnu haibo wa famese ai Sri Wai Khemchan Sri Manipur Chief Minister hoi sarge damak so ai masi wa famese thamningi ado athuba matamda khoi gi naga chilna mi truk hat kiba singbu achuma matam athuba matamda achuma aran pothopiu aduga khoi naga gi lamda coming operation changlak pa si su asengwa athuba matamda naga gi chilin naga gi leader sing mayam na thingbiu aduga nailon by faida athuba matamda coming operation chang tharaga kuki gi khundariba singdo coming operation changlaga lairiba narcotics terrorist singbu thuba matam tanthokpiu haibo ko famje thamningi aina haikiba matamda soikiba leyu su miyam ngakpiu thank you